Manipur lengakna lamdam asida mahawsagi punsida hanjunana bahotnaba asida pumnamakna mateng pangsi haina Dr. Tombi na phongdorakli. Manipur da thorakliba irang asi chahi ahum fagadaba numit kuntra mapanni da ngaire lengakna lamdam asida mahawsagi punsida hanjunana bahotnariba asida pumnamakna mateng pangsi haina Manipur Democratic Alliance MDA gi convener Shiv Sena Manipur gi President Dr. M Tombi na phongdorakli. Ngasi Shiv Sena Manipur gi office ta mahaka haktengnana unaba amada wafamasi phongdorakhibani. Mahakna makataraduna hai wari shana banatana lamdam asida kaidonungda santi purakpa yaroi. Manipur da nauna Chief Minister oiraba yumnam khemchana Chief Minister hek oibadagi lamdam asida mahawsagi punsida hanjunana bahotnaduna lakli. Masida oiroidaba apikpa wakhal macha kaya thoraktuna ayetpa piduna irang asi sangdokna bahotna biganu. Lal sum tawduna leiba yaba nate. Malemgi chawra chawraba wathok kaya wari shaduna waroishin purakhiba ngaktani. Manipur da political party kharana thokliba irang asigi khudong chaba lauduna lengak thugaina bahotnaduna lakhi. Miyamga iroinana demand tawbadagi Chief Minister Biren lawthoklaga PR thamlakhi. PR laklabasu irang loishinba ngamdana leibadagi popular government ama amuk hanna thamnanaba demand tawkhibani. Paikem chana luchingba government amuk nauna lakle. Thokliba irang loisinaba khongthang kaya lawkhatliba asida yekhai thingkaiba tawbagi mahutta support tawbiyu haina sumakhatana phongdokhi. Mahakna makhatana hai naga kuki gi irang amuk lakliba sisu waroishin puraknaba pumnamakna mateng pangsi. Akal amaromda Manipur da mapungfana NRC chatna handuna mitop khandoklaga census pangthokpa chumgani. Yelhaw mising punna thengna minasi haina suwafam kaya thamlakhi.